Manipuri Hope Channel da mayambu tram cherry. Ngashi lesson number 8. Fulfilling Old Testament prophecies. Old Testament da bibi kiba prophecy mayam thorakadawriba thodoksing mayam adu gi evidence. New Testament da thorakpa fulfill thorakpa mayam asi kari no haibase aikoi nang sine namina gani. Aikoi gi rakta I brother Kantipao, amusong to the extreme right, to my extreme right, I give brother Chakamlong. I call lesson si Hobianaba, I give brother Chakamlong na Pratnato Vigadra. Let's pray. Hey, Taibang Malampun Makpu Sembi Ripa Ipai Show. I call Hosic say, I call Sabbath School lesson number 8 discussion Tawdori. I call give a Hobadegi, Loiba House, Nangi Aning Bada, I call give program say Satanaba. Akoibu Losing Pangal idea yam na PBU hana na to labana naina Nijeri. Amen. Amen. Yam Tagachere. Ngasigi key text John chapter 5 verse 36. Aina pabige. Which is this man highly. John chapter 5 verse 36. Adubu Johangi Saki dagi henna chauba egi saki lay. Maramdi aina tauriba tabak sing. Haibadi aina mapung pana taunaba ipana aingonda pikiba tabak sing adu makna ipana aibu tharakpani haina saki pi. Aikoina handaki quarter ki lesson asi aikoina dum pa tharakpa matamda Jishuga Mahakna Karamaina Ishur Oibano. Jishuje Mina Tabida Ishur Niko Sargadi Gilakpa Pangan Leiba Sakti Puba Ishorni Habase proof to Buse Hanjin Iconadum Kudamse Mayam Udana Lady Masi the Jomuka Haiden Lady Karamaina Jishuna John the Baptist Yamna Pau Krava Dumatamna Yamna Pazakrava preacher baptized to viva ishor ki wapau tambiba madagi henna chauba sakhi puba mi ama madudi jishuni haibase aikoina masi adum udana leiri. John chapter 1 verse 10 mayam du pamina si John chapter 1 verse 10 sida mahana kisi kari haibno hairaga mahakti taibang panda leirammi mahaki mapana taibang pan asi leirakhi. Taibang Panda Leirami, Amasung Taibang Pan asi Mahaki Mapana Leiraki Haine. Adubu Taibang Pangi mi singna Mahakpu Kanglam de. Akoina Matthew, Mark, Luke, John gi Gospel Mayamashi Koina Paba Matamda. Taibang Malem Sarga Shembiba. Ishor Mahakpu Mahaki Mana Shembi Kraba. Kuchem sing aduna shembi mama pubu khangbi da ba haibase aikoina dum khudam ju udan leire maraktadi ai sana su question tawe ko ai ju jishu gi matam da leiramadi jishu gi masak se ai su khangam gadra khallo ne adum khallo taibong pan da aikoina asuk pikraba taibong pan earth adudigi hen pick to na pick pa leiriba jiba sing aikoi taibong mi sing Universe ki size asidigi yenga khoini yengma matamda ashi mayambu shembi khraba ishwar mahak masana taibang mi macha ma olaga laaga akhoi gi damak sibi ba haibase mangda pho mangamde ko khoi khanma matamda ashuk chawba gospel asi akhoina fulfill tawbase prophecies e fulfill tawbase akhoina gospel digi akhoina through the u phangi aduga jishu mahakna akhoi gi damak sibi ba haibase Nungsiba kya muk chawbuna haibase khoinu uba phange adubu adu matamgi misingdi mahakpu masak khangamde haikre yamna nungsiba yamna thamoisi sokpa yamna wari ni ko aikoi gi previous quarter gi book of Mark tu aikoina pakhibani Sunday portion dai khoina lakpa matamda taibang panda miracle tawba aphahan biba natraga Fataba lai changba singbu tanthokpa ko possess toba demon possession gumabu
miracle tawbo misingbu asigumase aikoina point out tawbo matamde ishordagira natraga phattabadagira haina question tawbo matamda even the false prophet phoba moishu miracle tawbo ngami haine adudi Jishu ma masanasu miracle tawribase mahakti ishordagi lakpani haibase aikoina karmaina khangadra hai aikoigi matamdasu hojik kan migi anaba phahanbibako rituals kaya tawraga sacrifice kaya tawraga aikoina phahanbiba natraga mantra tawraga phahanbiba yam leiko adubu moigi tawriba thodok asi angak thodok sing asi ishordagira natraga phattabadagira haibase karmaina khangadra haiba question ama lei aduda yamna laina sida lesson da haibiye madudi angak thodok tawribase ishorgi mingda mabu thagat pa pidradi phattabadigi ne haibase khoina u phangi haine John chapter 5 verse 17 20 36 verse 38 asidigi khoina pabu matamda Jishu ma masana confess tawe aina refresh tawbige madudi Jishu ma masana confess tawe madudi aina tawriba thabak khuding mak asi aina khakta tawba nate adubu ipana aingonda tharakpa aingonda pandama piraga purpose ama piraga tawthorokpa madugi matungina aina tawbani ko haibase mahakna haibi haine aduga John chapter 10 verse 38 madudash maina haidan leiri madudi adubu aina thabaksing adu tawrabadi do nakhoina aibu thajadrabasu ipana aingonda lei amasung aini ipada lei haiba nakhoina khangduna thajanaba thabaksing adu thajau hai Pharisees khoina moina laaga Jishu nangse asingba Messiah haibadu Hebrew word ta khoina Hamashiach haiko Messiah the Redeemer the anointed one nangse Messiah ra haina question tawu matamda Jishu na hoi ai Messiah ne haina paukhum piradi mabu blasphemy tawe haina mangonda pharaga punishment pige haina khalammaneba adu mahak Jishu ne yamna singna mahakna answer piye madudi nakhoina aije Messiah natabra haibase aigi thabak tawthorokpadi noina khangani haine Monday portion da aikoina chatmina khrasi lesson ama aikoina yamna phajakraba draw tawbadi karino hairaga asigi Sunday portion digi thabak tawriba khuding makta ishorgi damak mangonda glorify tawdrudi phattabadi gi lakpani haibase aikoina yamna phajaba lesson se aikoina phangma ngami continue tawsiko hojiki Jishugi mahakna magi wari si ma kanano masung mahak si ishordigi lakpra laktabra haibase continuation Monday portion da continue tawbiyo hey brother chakham lungna Monday ki portion da ko hojiki hojik zone je paba matamda Jishu se kanano haiba taknaba book amaneba aduda Jishu na karmaina mahak ase Messiah ni haibase karmaina tak ma chu tak adubu magi hojik nangna haikibagumna aine Messiah hairadi mi singje thajarammoidaba adugi demakta kari mateng laubra hairaga Jishu na Old Testament gi mateng chu lawiba maramdi Old Testament gi moigi leiramba kari haijna Old Testament gi moigi Old Testament gi Moses gi book tu aduda iramdradi thajadeba daga prophecy khoidi lakpa scripture ko hoi aduda kaktang kanna thajaringai sida Jishuna Old Testament the far point tawraga ai se tumaina Old Testament da gi kaino tawraga lakpani loina Moses na iramba matung ina loin lakpani haibase asi takra phau moise thajaba ngamdeba aduna Monday gi lesson sida authoritative role of scriptures ai ko mana Old Testament da point out based tawraga ko mana kaino haibam damda John chapter koi ba text krapa mai na ji ko
mana kamai hai rap da John 5 verse 39 da mai hai 39 da 40 go na khoi na mapugi puyabu thawai yauna naina nei maramdi puya dubu duna na khoi na lomba naidaba hingba adu phangani haina khalli adubu mapugi puya adu makna aigi maramda hairi aduga na khoi na hingba phangjanaba aigi inakta lakpasu lakningde hai se aduda haiba aduga 46 ka 47 jo page ko John chapter 5 46 47 na khoi na Moses pu tasengna thajaram labadi na khoi na aibu thajaram gadabani maramdi mahakna aigi maramda irami adubu mahakna iramba adu na khoi na thajadrabadi kamdauna aina haiba wa na khoi na thajagani thajagadage sini Jishu na mathanda aini haina claim tawudo khaktang kaino tawdeba mi singje thajaba ngamdre aduna Jishu na upai ama tawraga kamain tawraga aise no nakhoi bu kanbi na balakpani ko haibse taksira haina Old Testament che moi na khwai de ti na thajaba ko Moses ki book singje adugum da best tawraga mu ngangbane aduga asi kamain so tawbra harga Philip ki moi gi matam na ko Philip ki wa da su akhoi phaba ngami haidi John chapter 1 verse 45 da ko adu so adum pabir ge John chapter 1 verse 45 da Philip na kamai haibra haim tamda ya Philip budi Moses na iramba kaino do thaja khreba haidi Jishu na tawthorok paduga asidi chanare ne akoi Moses na irambado chummine hana lawkhreba adigi Philip ki wada do khapa thokeba Philip na Nathanael bu phanglabada mangonda hairammi Moses na wayel yathangda amasung mapu ibungogi wa phongdokpa maisau singnasu ibiramba mahak adu aikhoina phangle mahak adudi Joseph ki machanupa Nazareth ki Jishuni haiba to madi lausin gre miracles kamum tawrakpa matamda prophecy mayam se fulfill tawrakpa matam sida Philip sina lausin ki baneba Old Testament se aikhoina adum wari ngaktani haina marmakta khalam yai adubu Old Testament se New Testament da thorakadaba makhai se yam iramiba prophecy ma yam iramiba sometimes ayamba Jishu se kanaro haiba taknaba Old Testament da yamna iramiba adu su mathang da lakani ko next days da ko adum asi hairamraga lesson jarage okay yam thakachare numbers tagi khoina pa phangre ko maduga Philip ki John chapter 1 verse 45 magi witness mana tawbi khiba continue tawse ko khoi gi se hana phap ta bangam ningai Tuesday portion da ai brother continue no na lead tawbiyo yam nungare khoina Tuesday portion da yengba matamda heading da samani irami Old Testament prophecies about Jesus English da Jishu gi paudam Old Testament da Jishu gi maram sida Jishu says Shini haibagi takpagi paudam do kamaina uwa phangbra khangma ngambra haibado koi yengminasi khoina yengrappa matamda religious leaders singse moina discussion tawriba moina haidi scripture singdo iramba singse Jisu mahak puniba adu oirasu moise Jisu mahakni haibase moina khangdokpa ngamdaba scripture matung inadi moina thiriba mi mahak se Jisu mahak ne bako ado khoina makha yangrapoda sumane irame Jisu na tawriba thabak sing pangthoriba thabak sing se Jisu ni haiba
utpa phau moi se lousinba ngamde hai aduga khangdokpa ngamde hai moi gi thamoi se kiyamuk kanbra ko kayamuk jisu bu yetna bra haibado khoina yengba phange aduga sida jisuna tawriba thabak sing pangthoriba thabak sing asengbadi jisu mahak se jisuna moibu aine masaya ne haiba mathau tadre haibdi magi thabak singna utpi baneba aduga na moina identify tawba ngamdaba neba ko aduga akoina yengse New Testament ga Old Testament ga kamaina Old Testament dagi lakdawriba New Testament da Jisu gi maramda sini haiba iramba do mayam ta yengminasi John 1 verse 23 da kamaina irambra haina paminasi ai pathoke John chapter 1 verse 23 da sumaina irami wa takthokpa Isaiah na haise Isaiah haikibagumna John haiki sise kaino Isaiah 40 verse 3 da Old Testament matamda Isaiah na prophet ama sina iramba ko Jisugi maramda ado John na adumaina haiki hai aidi lamhangda lauriba adugi khonjeni Jehovah gi lambi adu chumhallu haye mana Isaiah na irambado mana si chap chana fulfill tawbibane ba chap chana ko hairakbane ba mana iramba matung inna ko adu amukasu kaino de yengse Psalm 69 verse 9 ado exam witness amane ko aduga Psalm 69 verse 9 dasu yengse sida kamani irambra nahaki yumgi damak thawai yaubane aibu chathokle nahakpu chairiba singi chaiba aigi ithakta tare asise Old Testament time da iramba wahai ne ba sise adi New Testament da thoklakadauba gi thabak to ado John 2 verse 16 da sumani irami yengo aduga mahakna khunu yonba sing aduda haiki potsing asi mafam asidagi lauthokro aigi ipagi yum asi lalonphamgi yum oihanganu haina John 2 verse 16 ne irame sise ishorgi yumdo moina business gi yum on hallaga aduga kri haisra akaiba thabak singdo tawrakdawbagi singdo irambane ba si Psalm 69 verse 9 da koina phangbado ado koina exact witness do John 2 verse 16 da koi paba phangre aduwa sum yengrappa matamda Jisu gi disciples singse John mahak khakna de Peter Paul Mark Matthew Luke moi loina makse Jisu gi maramda idi irame do so moi phau bahab gyan man tade haidi Jisu mahak ni haibado moina gyan tarakpa matam se karamba matam dano o mahak ne haiba tarakpa se karamba matam dano hai kanda Jisu na hingatpa matamda Jisu sikhraga muk hingatpa matamda moina ningsing le hai Jisu na hairamba kaya taknamba kari kra adu singdo moina ningsing la hai and verse 2 pabige John chapter 2 verse 22 da muduna haibane ko maram aduna mahakpu ashiba singi maraktagi hingat hanba matamda mahakna masi makhoida that is disciples khoibu haiki haiba mahakki shebok singna ko ningsing lakhi hai maduda makhoina shastra amasung Jisuna haikiba washing adu thajarami adune howjik thank you so much brother howjik akhoina Bible verse adu da ukhre haidi yengo akhoisu nangna haikrabugumna akhoi brother na ngasai haikrabugumna akhoina moi matamda leiringai moi matamda akhoisu example suppose akhoi leise hairse moi matamda akhoi se chatminare adum uwe hairse Jisubu akhoisu
जिसु महकने हाइबजे खंगरमगद्रा ꯎꯝ नत्रगा माना सिद्रिङैदा अखोइसे खंदोकप ngamगद्रा अखोइसे थाजाब ngamगद्रा ꯎꯝ अखोइ क्वेश्चन लाक्प याइ सिदा ꯎꯝ हाइदि जिसुगी सेबोकसिङ सिदि जिसु सिरगा अमुक हिंगत मतमदो खता मोइसे ज्ञान ꯒ꯭ꯌꯥꯟ तारकपको ꯇꯥꯔꯛꯄꯅꯦ Okay, yam thakachere, brother. Continue to say, Jishu mahaki mana ngang kiba wahi, adu thorak pasing thodok sing adu samnaba Old Testament ga. Continue to rock seko. Ekona Old Testament prophecies of Jesus, part number 2 Wednesday portion da. Kramaina relevant oibano amusung samnaba se karino haibado. Brother chakam nung na eto yum ka. Jishu na pokpadagi magi punsi sibada hingatpada sarga chanaba asi pullap che Old Testament na loina lai ko ado koi sometimes akhoi gi thajaba akhoi gi thajaba si chumra la labra hana miyoiba oina singnaba matam lai soidana ai ngona su lai ko ai hojik Bible pai ba mi sida phamri ba mi ngona su ko adubo aina prophecy mayam je yengba matamda fulfill tawrakpa matamda mathang fulfill tawrakpa matamda o ishor Jishu makni ko aina adum lausen bangam me ko sometimes akhoi aswan masu le adubo aduna push up amuk tawbi ba akhoi wakhanda adam Bible text khara pa si ko kamaina fulfill tawrak kibra Jishu na lakpa matamda Old Testament kramain haibiram bra haibdo khara pa si ko aina John chapter 12:13 da pani aduga brother nang na Zechariah 9 verse 9 da pa bi ko maram aduna makhoina thangtup pambi haide kaino palm leaf to ay male masa sing puduna ibungobu okpa satlammi aduga makhoina laura i osana mapu ibungo gi mingda lenglak liba mahak adu yaifabani Israel gi ningthau adu yaifabani Zechariah 9 chap manaba verse to okay Zechariah do continue lakane Psalm chapter 118 verse 26 ani Jehovah gi mingda lenglak liba mahak yaifabani Jehovah gi yumdagi aikhoina nahak pu thagachai blessed is he who comes in the name of the Lord continuation tawe ko okay atopadi the evidence to kaino da John 12:14 da page nang na 41:9 da pa bikre ko Psalm 41:9 pa kre ko hojiki to Psalm 118 verse 26 adu de 41:9 da pa bi aina okay 12:14 da page Jishu na lola ama phangla luduna mathakta tongkhat lammi mapugi puyada asumna ikiba gumna bani Kiganu he Ziongi sahar yengu nahaki ningthau lola macha ama tongduna lakli asisu Old Testament da Old Testament da Zechariah chapter 9 verse 9 da yawne madudi he Sion gi macha nupi thoihen harau jaro he Jerusalem gi macha nupi lau jaro yengu nahaki ningthau nangonda lenglakli mahakti achumbani amasung mangonda aran khubam lei nolu I amasung lola amagi mathakta tongi lola macha amada lola amumgi macha amada Bible text yam leri ko loina pa roi se ko adugo aina haining ba amade akhoi maramakta akhoi ki thajaba handaram ba yai adu handhabaduna akhoi hel hanloi si akhoi asigumba prophecy mayam se paraga akhoi ki thajaba se hengat halan si aduga akhoi ki punsi se transform tau si ishor gi manaba punsi de hingsi ana dum yam thakachere akoina amna maru oiba important lesson ne koina ai brother na hai bi hibedo khoi ge lesson sidigi koina dum aina shu khale punsi da nungti ge dum khale ne ai se Jishu u hiba mi nate ishor bu u khraba mi su nate ise ko akhoi mayam ju hojik leiriba mi sing asi Jishu bu u khraba mi yaude ko Old Testament da Jishu bu uhiba mi di yauri ko aduga hingakpa hingramba Jishu adu
mahak ishorni haibagi khudamsing si karino haina question tawu matamda achaubu wahang amane aduga prophecy is one of the best answer ne khoni yingu matamda ekhoi ki thajaba hengat pa yana bako karamaina jisu ji hingi haiba se kanana su deny to bungamde jisu mahak masa si taibung panda Jerusalem adugi matam Bethlehem da poi shiki haiba se kanana su deny to bungamde aduga mahak ishorni haiba si su ekhoina thajaba se handaroi se maduda aroiba da hojiki Thursday portion da from beneath aigi brother country pa nangna etobiyo Thursday gi portion da kai heading da from beneath haina irame makharom da gi hairane ko beneath haiba se akoina yengnak pa matam da John gi book se Jisu mahak si Messiah ni haiba akoina uba phangre ma se Jewish people na khorang na ngai raga leiba mahak to Jisu ne haiba se John gi book da dum urga leire adu oiraga su religious leaders sing moi sing sidi haide miyoi singbu mi singbu singak na leiba spiritual life da spiritual gi guidelines da oiro adu moina teachers leaders sing haib chare moi se Jisu ga yam yetna ba haidi chana da ba mayam leire khoina John chapter 8 verse 12 to 30 da yengak pa matam da moi religious leader ga aduga Jisu ga moi ani gi marakta yetna ba haidi chana da ba haib tare ko adugi mramda khoina pang uba phange first point da yengse John chapter 8 verse 19 da Jisu na karamaina harami haibudo religious leaders singbu haibne Jisu mahak na ko si se nang noina mahak bu khangramadi mahaki mapa da su khangram gudobni haye ko adudi mabani mapa busu aduga machanupa busu khangam gudobni haibane ba sise aduga religious leaders singdi krihaisara moigi traditions or philosophies haidi moigi ahaiba moigi chanabi semba asingse krihaisara scripture gi matung ina moisu ngak adu oisu Jisu na tauthorokpa sing se scripture gi tauthorokpa sing se moi thajaram de ko aduga still they reject him Jisu bu moina reject tawkreba adugi moi si uwa phangba ngamdabne ba ko aduga second point da Jisu na sumaina hay John chapter 8 verse 23 da you are from beneath noidi makharom dagi ni haidi si Jisu kamana si haibra haira kanda moigi quality si kamana haisra kanda si kari haisra value yam leitaba yawdaba ko yawdaba value leitaba haidi scripture ngak ebdi haiba ko du oisu mapalom nigi ngatoy ba mapalom nigi haidi manung dadi kasu leitreba arga mapalom nigi khakta mi na yengna kanda o haibgumba akhoi su yam lai example da ko hoi sinupidi yam pharamgdo mi malaga sumaina oiramine haiba mi yam lai adugumna moina tawramba singdo religious leaders singna tawramba singdo adu ubagi Jisuna sumaina haibane ba haidi moigi same saba rules and regulations so yam laye ko moi se 613 rules laye haye moi se moi masana semba ishori gi lakpa nataba ko moi chatna bi ma samjin ba ko aduga kano do se yengse John 8 verse 23 da Jisuna aidi taibang pan aidi taibang pan dagi natte hayo ko mana adu Jisuna ai se taibang pan dagi natte haibse karigi damak haibro haira kanda religious leaders singse
moidi taibang pangi sem saba rules and regulation hai se ishor bu honor toningai ni respect toningai ni ishor bu ishor gi aning bada tawdo ba ni haina sem saro oiragasu adu yaram dreba ko moidi akhoi gi human commandments semjilaga taw khreba religious leaders sing se adu also Jewish people sing se mi khradi jisu haibase mahak se karamba mino haibase adum thajaraga laiba mi khradi adum leiri haye aina sida haining maside akhoi se jisu bu ishor bu akhoi chumna mabu khangbra magi lambi da chatpra natraga akhoina taibang pan sigi semjinba rules and regulation phaningai ni haina semjinba kariasra namthak tobagi rules and regulation akhoi chatlaga leibra haibse akhoi khangdokpa tai ko hauzik se akhoina confuse toba yamna kariasra yamna chumramgani haiba pot chumramdaba gumba asi oiramgani haibda oiramdaba gumbaji akhoi sigumba taibang sida hingraga leirone ba ko akhoi sida phajana careful tawraga akhoi hingba maram thoke haina si parada tambiye ko hoi yam thaga chare yam nungai jare abra jakham nong su leibra roibda hainingba roibda ko akhoi gi monday gi lesson jada question afaba yawe ado lanthorga chaning ko ngasai da haining draba kaino mathang lakbudo karino harga hojik ki matam jida akhoi gi thajababu nam thaningai ko nam thanaba karam lamda akhoi bu nam thara leibra haibdo akhoi section point khara leib ko point jaga khara da hojik ki matam je secularism haibse yamna kaino tawre yamna widely ko adumain tawkhre aduna asidasu yam section gadaw leiro secularism se kyamuk akhoi accept tawroidabno ko moral relativism haibsu lei ko moral relativism asigum je mayam lei aduka cultural trend asisu leire adu scientific naturalism ai mathang adum explain tawroi jage adu point sing je asigi jaga sing sida akhoi section na ba jaga sing ne ba asi sina indirectly openly tawba lei indirectly kare kaino tawba lei ko akhoi affect tawba lei ko kaino da lei media and entertainment mayam this is yes very important asigum angang sing yengbam even grown up mature taw khroba akhoi fa entertainment asugum yengam matamda akhoi gu aranba mafamda pusanbi ba akhoi gi thinking process aranba da pusanbi aina kaino YouTube da film khra yenge Christian ge ko yengba matam da Christian gi ne hani yengba yadi ni adu law yada ba khra lei ne film diso Christian gi film or so ko adu ma jaga se akhoi na section ga da point Christian gi pho yengba yadradi atop di kama yengba yagane chum ko yam thaga chare yamna moru oiba important question ne mayamna su yengbireba mayamna su question dum tawiyo morality relativism haiba khoi secularism haiba khoi tayung banda thazariba mi pumna ma kasi ishor ama khaktani aduna nang hindu oigera nang christian oigera nang muslim oigera karisu kaide nana khurum libadi ishor ama buni haiba gi theory se yamna achauba ma namthak hai tare ko aikoina yamna thajasi aikoina christian oiribasi karigino adugi mathakta adventist oiribasi karigino adugi chap chaba khudam ama leiraga aikoina thajaba ngamba mi amam oisi madudi bible se khangba tai ko old testament se khangaga prophecy fulfill tawbasi khangaga aikoi thajaba chethanbado aikoina darga tai haibase koi isa na thidokpa exactly
ꯃꯄꯥꯟꯗ ꯈꯛꯇ ꯑꯐꯕ ꯁꯥꯕ ꯅꯠꯇꯅ ꯎꯝ ꯏꯁꯣꯔꯕꯨ ꯃꯅꯨꯡꯗꯒꯤ ꯈꯪꯉꯒ ꯃꯉꯣꯟꯗ ꯅꯛꯆꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯁꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯦꯁꯟꯁꯤꯒꯤ ꯄꯥꯔꯥ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯃꯤꯟꯅꯔꯦ ꯑꯗꯨꯒ ꯇꯥꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯈꯤꯕ ꯑꯩ ꯕ꯭ꯔꯗꯔ ꯑꯅꯤꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯏꯁꯣꯔꯅ ꯍꯦꯟꯅ ꯄꯣꯔꯄꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯁꯣꯔꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯦꯁꯟ ꯅꯝꯕꯔ 9 ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯎꯅꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ